Kangpokpi CSO singna President ki Senapati Khongset boycott tawkhre hari. Kangpokpi da lairiba civil society organization singna President Draupadi Murmu ki Senapati Khongset boycott tawkhre. Kuki NP Sadar Hills Committee on Tribal Unity, Sadar Hills Chiefs Association, Thadau NP Sadar Hills amasung Kuki zo IDP singi mihut singna punna thadorpa zerol amana hai. President Draupadi Murmu ki Senapati Khongset asina Kangluki irang na sohalaba Kuki zo imung manung singna thengnariba awaba kaya adu ubidre maramaduna Senapati District Headquarters da pangthokadoriba officer reception thorom da Sadar Hills ki maru aiba civil society group singna boycott tawbaga loinana saruk yaro hadi. Kangpokpi district da khundariba Kuki zo miyamna matam sangna dagi thengnarakliba awaba kudong sadaba kaya adubu khangbidana lairiba asina maram oiraga tangai fadana protest asi satharakpani hadi. 2023 ki May 3 dagi hawrakiba irang asina mi sani hena laikhidraba amadi Imphal area da lerama mi kya lanjana duna lairi. Kuki zo mi lising kya hujuksu Kangpokpi da hangliba relief camp singda awaba phibam amada lairi. President ki Khongset asina relief camp singda lairiba IDP singi awaba saitheng amadi waroisil laitriba kaya si ubidre thawong asibu laibak thibani haraduna President Murmu bu taramno okpagi thawram khudimak boycott tawre hari. Manipur da mathau tariba humanitarian gi oiba tangai fadaba sing yengsin binaba irangna sohalaba imung singi rehabilitation lamdam asida stability lehanaba amasung Kuki zo Kanglukta asumba wail phanghanaba union government da appeal tawri haba wafam so sero asida palle. CNPO na Sandel ki SP gi mayokta pisin kiba memorandum amade press release handokhe. Sandel Naga People's Organization CNPO na Sandel District ki SP Dharmendra Kumar IPS ki mayokta lengakta pisin kiba memorandum amade thadorkiba press release adu organization asina amuk thadorpa press release amada handokle haina lebak miyamda khangalakle. Organization asigi information cell na thadorpa zerol aduda mamangda CNPO na Sandel gi SP Dharmendra gi mathakta sikiba maral adu aranba paw phawna hawdaba amade yumpham yawdaba oiramle madugi damakta nuaitaba phongdokle. Sandel gi SP Dharmendra Kumar integrity leiba masagi mathawda puning sangba amade miyawgi khanbo officer amane mamangda CNPO na pisin kiba memorandum aduga mari leinana ngarang SP Dharmendra Kumar amade CNPO gi tribunal executive unit singa punna phaminaduna kopna khanaraba matungda CNPO na sirakiba maral adu kopna thijin hawdabani khangba ngamle nakalani gi marakta leramba thajanataba adu sengdoknaduna punna thabak tawminaduna district asigi saukhat maikai da poraknaba honaminabadasu yanaba porakle haina serol asina makha tarakle. Ngayon binupi ama mangakta thangna lenbada natna makokta nungthangna thomlambagi thawdokta singnaba fare hade. Imphal West District ki Sekmai Police Station ki manung sanba National Highway number 2 ki Kanglatongbi Kaithal da ngayon binupi ama bahak masamaki ngayon phamaktada masak khangdaba mioi amana mangak samda thangna lenbada natna makokta nungthangna thomduna hatnaba honarambani hadi. Thawdo ase hawkiba lebawpa numit ki anganba ayuk pung mga makhairom tabada thokibani tangna thokpa tamthiraba thawdo aduda soklabi ngayon binupi adugi mami wahengba manilai masahini phukawe mahak Bisnupur District ki manung sanba kumbi mayalekai ward number 6 dagini mapuroibagi mami wahengba manito makawi mapuroibaga loinana makhwani ma Kanglatongbi Kaithal da ngagi dukan phamduna leibani hadi. Thokriba thawdo adu anganba ayuk tuda mapuroibana sathokringai gi tanjada sakhangdaba miyoi aduna sanglaklaga ngayu oduna hingnabagi lanfamda sintha pangduna laklebi manileimagi mangakta thang masa amana mapam ani thokna lelaga matung amuk hana nungthang amana makokta thomlambani hadi. Laibak thiba thawdok aduda soklabi nupi adu haujik yamna luba phibam da Langolgi Sija Hospital da pukhatuna laikanare ngarang numidang mahaki koki saruk operation amadi pangthokre dumoinamak haujuk phawda mahak wakhal tadra leiri. Thokriba thawdo asiga mari leinana Sekmai Police na singnaba miyoi ama phagat khibaga loinana makha tana wahang pahawgi thabak kanna sathare aduma punupi asibu kanana kari maragi damak asuk yamna minungsi leitana hanaba honaramle mano haibagi sapsapa maramdi khangba ngamdre hari. Constitution ki mapu oiribe president na IDP singi wahang singi pakhum pibit amohaina kokomina phongdokre loina loinana laibaki lusingba amadi officer sing thoktuna relief camp ta lekhallaga IDP singna kyang wana lele habdu khangangani haina athobana phongdokre laibaki lusingba leader sing amadi bureaucrat officer sing thoktuna relief camp ta lekhanduna IDP singna kyang wana lele habdu khangangani hairaduna miyamna sing thoktrngai da nasana sana IDP singbu mayum da hanjinna ba thabak pai khat
ꯂꯥꯛꯍꯜꯂꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯃꯗꯒꯤ ꯍꯧꯔꯗꯨꯅ May 3, 2023 ꯍꯧꯔꯛꯄ ꯏꯔꯥꯡꯅ ꯉꯁꯤ ꯐꯥꯎꯕ ꯏꯔꯝꯗꯝꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕ IDPꯁꯤꯡꯕꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯀꯩꯊꯦꯜꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯉꯔꯥꯡꯒ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯔꯦ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯖꯨꯟ 30ꯗ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯈꯤꯕ ꯃꯤꯐꯝꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯐꯦꯁꯀꯤ ꯇꯥꯡꯀꯛ ꯑꯁꯤ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯐꯥꯎꯕꯅꯤ ꯗꯦꯜꯂꯤꯗ ꯐꯝꯃꯤꯟꯅꯔꯨꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯝꯐꯥꯜ ꯌꯧꯔꯛꯂꯒ ꯖꯨꯂꯥꯏ 3ꯗ ꯂꯣꯛꯄꯥꯕꯟꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯕꯁꯤꯡ ꯌꯥꯎꯔꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ CSOꯒꯤ ꯗꯦꯂꯤꯒꯦꯁꯟꯒ ꯐꯝꯃꯤꯟꯅꯈꯤꯕ ꯃꯇꯝꯗꯁꯨ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯑꯃ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯆꯔꯥꯡꯅꯕ ꯊꯣꯛꯂꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟ ꯑꯁꯤ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯊꯥ ꯑꯁꯤ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ 10ꯗ ꯉꯥꯏꯔꯛꯂꯦ IDP ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯇꯨꯃꯤꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯃꯗꯤ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯈꯣꯡꯖꯪ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯈꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯤꯕ ꯃꯩꯔꯥ ꯑꯁꯤ ꯃꯩꯔꯥ ꯑꯃꯈꯛꯅꯤ ꯈꯟꯕꯤꯒꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯃꯩꯕꯨꯜ ꯑꯣꯜꯂꯛꯄ ꯉꯥꯏꯒꯅꯨ ꯂꯣꯏꯅꯅ ꯄꯣꯂꯤꯁꯤ ꯁꯦꯝꯂꯤꯕ ꯑꯃꯗꯤ ꯋꯥꯔꯦꯞ ꯂꯧꯔꯤꯕꯁꯤꯡꯗ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯒꯤ ꯃꯃꯤ ꯇꯥꯏ IDPꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡ ꯏꯃꯥꯁꯤꯡ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯁꯟꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯤꯡ ꯂꯦꯟꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯆꯤꯡꯊꯣꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯦꯛꯍꯟꯗꯨꯅ IDPꯁꯤꯡꯅ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯈꯤ IRB ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯗꯨꯅ ꯁꯣꯛꯂꯦ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯄꯥꯡꯒꯩꯗ ꯂꯩꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯁ꯭ꯀꯣꯠ ꯄꯥꯔꯁꯅꯦꯜ ꯑꯣꯏꯕ IRB ꯑꯃ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯃꯈꯣꯡ ꯑꯅꯤꯃꯛꯇ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯄꯥꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯍꯦꯟ ꯀꯧꯏ ꯍꯩꯉꯥꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃ ꯇꯦꯁ ꯇꯧꯕꯗ ꯁꯣꯏꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯄꯥꯔꯁꯅꯦꯜ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯃꯗ ꯄꯥꯜꯂꯒ ꯐꯥꯎꯗꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯃꯗꯁꯨ ꯄꯥꯟꯕꯅꯤ ꯍꯥꯏꯔꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯃꯦꯆꯤꯅꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯆꯥꯛ ꯀꯣꯠꯄꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯩꯅꯥꯡ ꯆꯦꯜꯂꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯈꯔ ꯐꯦꯜ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯃꯁꯨꯡ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯀꯦꯠꯆꯃꯦꯟ ꯑꯦꯔꯤꯌꯥꯗ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯡꯇꯝꯅ ꯃꯦꯆꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯞꯇꯅ ꯅꯨꯡꯆꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯩꯅꯥꯡ ꯑꯣꯏꯅ ꯆꯦꯜꯂꯦ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯈꯣꯡꯅꯨꯡ ꯊꯦꯟꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯁꯤꯡꯁꯨ ꯀꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯤꯗꯒꯤ ꯂꯧꯔꯒ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯔꯛꯈꯤꯕ ꯀꯥꯟꯆꯤꯄꯨꯔꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯑꯃ ꯏꯁꯤꯡ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯁꯦꯛꯃꯥꯏ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤ ꯂꯧꯅꯝꯕꯥꯜꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 5-6 ꯂꯨꯊꯅ ꯂꯩꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯃꯔꯤꯜꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯃꯣꯠꯁꯤꯜꯍꯟꯗꯅꯕ ꯑꯃꯗꯤ ꯑꯦꯛꯁꯀꯥꯚꯦꯇꯔ ꯑꯃꯗꯤ ꯔꯣꯛꯂꯦꯅꯆꯤꯡꯕ ꯃꯦꯆꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯇꯅꯕ ꯑꯀꯟꯕ ꯑꯊꯤꯡꯕꯁꯤꯡ ꯊꯝꯂꯝꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯆꯤꯅꯔꯤ ꯌꯥꯎꯗꯅ ꯌꯣꯠꯄꯥꯛ ꯑꯃꯗꯤ ꯕꯦꯜꯆꯥꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯐꯥꯎꯕꯗꯗꯤ ꯀꯣꯝꯊꯣꯛꯄ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ May 3, 2023ꯗꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯑꯃꯨꯛ ꯄꯦꯛꯄꯒꯤ ꯊꯕꯛ ꯍꯧꯅꯔꯛꯈꯤꯕꯅꯤ ꯂꯥꯟ ꯃꯃꯥꯡꯗꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯔꯤꯜꯅ ꯀꯣꯜꯂꯤꯕ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯁꯄꯔꯕꯦꯅꯥ ꯃꯣꯠꯕꯨꯡ ꯑꯃꯗꯤ ꯀꯪꯂꯥꯇꯣꯡꯕꯤ ꯐꯥꯎꯕ ꯌꯧꯅ ꯆꯪꯁꯤꯟꯗꯨꯅ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯈꯣꯡꯅꯨꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏꯁꯤꯡ ꯄꯦꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏ ꯑꯦꯔꯤꯌꯥꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨ ꯊꯧꯁꯥꯔꯛꯇꯕꯗꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ
paringda machinery sing sizinaduna nunglengoi pekpagi thabak haurakle machinery singna peklaba nunglengoi sing tongan ba truck sing yauna trailer panba tracker sing phawba sizinaduna hondokna rakle hari amaromda nunglengoi pekpagi manung sanna peklaba nunglengoi sing adu turel asigi isingda chamsinbadagi turel asina itinpham oiriba imphal turel dadi lainang oina selakle haujik ningtham thagi matam oiraklabanina imphal turel gi maru oiba haurakpham oiriba kangpokpidagi haitharakpa sekmai area romdadi turel khunung kuthabagi chang nongmagi hengalakle sekmai turel mareldagi centharakpa lekhom lainang sing lilong thongkhong phawba yoksilakle aduba mafam asigi miyamna tangai phadana sizinadaba yadabadagi lainang oina centharaklaba imphal turel gi ising soktuna sizinade maram asina ising asidagi tamthiraba laina kya puhalakatra haibagi mipaibasu pognare hari maram asina imphal turel gi maril oiriba sekmai turel gi area da nunglengoi sing machinery sing sizinaduna pekthokpa amadi turel asigi marilda chamsinbagi thong ase mari lenabo authority na matam chana thinghodrabadi miyamna imphal turel gi ising iri tatkhibadagi ising phanglaktabagi phibamda lehanlaklagani hari court na bail piraklaba matungda imphal thanadagi ena phakhraga jail da thamlakliba khulngakpa anand supreme court na bail pikre May 3, 2023 dagi haurakhiba Manipur gi tamthiraba lan gi thodok sing toina thoksilaklingai gi talak sahi adugi September 13 ki numidang da Imphal East Imphal West amasung Khabai Shoi gi Special Commando Unit ki combined team amana ongba wangkhai lambi gi maitai mayek high school manakta gi khuchukhulai ga konana gari amada lakpadagi phare habada yaukhiba matam adugi khulngakpa mioi mangabu Special Judge NIA Imphal East na BLP raba matungda Imphal Thana dagi NIA gi amana pharaga Delhi da pukhiba singjamai sorok haibam lekaidagi moirang them anan sahini putaret apokpa laikhidraba M Asau Supreme Court of India na BLP khre thodok aduda mahak yauna punna khulngakpa manga combined team aduna angawba masugi bolero amada lakpadagi khuchukhulai kharaga konana phakhibane pharaba makhoi manga gi mathakta poropat PS na case FIR number 1234 cross 9 2023 register tawduna lokhalaga marilenaba court puthokuna police custody remand lauthaduna wahang pahong sathakibane aduba makhoi manga gi police custody remand gi matam loraduna September 23 2023 da special judge NIA Imphal East ki court makhoi bu judicial custody remand tawbi haiduna puthorakibada police ki prayer asibu singnaraduna makhoi manga na bail pibi na prayer toropadagi court na wire satharaba matungda makhoi manga bu lupa lising yankai gi PR buon galoina na senfam asiga manaba security amama furnace ta holaba matungda bail pi khibane moinama court na bail piraga makhoi manga bu numit aduki nungthilda Imphal PS to poraklaga detain tawduna thamkhibane tanjadu da M Anand giloina bi yauna tongan bu lup singi nupi singna makhoi manga bu court na bail pirabani na thadura uhaiduna akanba khongjang sangsilakibane adubu cherak to da NIA Delhi na lokhatpa case number RC 23 of 2023 ga mari leinana makhoi manga gi manungdagi M Anand bu pharaga numit adumakta da Delhi tamna pukhibane Apex Court ki maikaidagi ngarang Justice Kamnat amasung Justice Sandip Mahata ki bench na M Anand gi apel adu lokhatuna khanaraba matung da mahaki mathakta NIA lokhatliba case asidagi bail pire haiduna laukthokibane adubu trial court na targa Manipur lenga ki maikaidagi mahaki wayal warsin porakpada thengtharaklabadi Supreme Court na piriba order se recall tawnabgidamak approach torpo yagan haba wafam su phongdurakle Arunachal da truck lokha da tashanbagi thodokta sinmi kunmathoi sikre ama hinghaude hari Assam gi Tinsukia district gi nomagi khusumal tanduna chajaba sinmi kya puduna lakpa truck ama Arunachal Pradesh da lokha da othabada sinmi kunmathoi sikre amasung mioi amaka hinghaude hari Thaudo adu thasigi nipan gi numidang da China gi ngamkhai parin manakta leiba Hayuliang Saglagam lambida thokibani adubu hairiba mafam asi manu hanjinba mafam oibana amadi mi changna daba mafam oibana maram oiraga authority singda accident gi thaudo adu ngarang tamak report tawrakibani hari hariba mafam adu network connectivity su phangdaba mafam ni hari Indigo na airport singda kodong sadaba mayok nakiba passenger singda lupa lising tara gi voucher pigadawri thasigi ahumdagi manga phawbugi manungda laiba asigi tongan ba airport singda Indigo gi flight cancel tawbana maram oiraga kodong sadaba kaya mayok naduna laikhiba passenger singda airline asina lupa lising tara gi voucher piragani haina phongdorakhrei
airline asina khongdokkhibada khongthang asina flight cancel tawba amadi mi chinbana maram oiraga airport singda pung kaya khudong sadaba mayaknaduna amasung yumda hanba yadana chatpham khangdana laikhiba customer sing aduda compensation oina tengbang pinaba honare Indigo gi voucher sing asi piba matam adudagi paraga sahi ama Indigo gi flight singda sijanaba yagani haike Indigo na makha taraduna haujuk phawbada cancel tawkhiba flight singi refund ayamba pithokpa loikhre lemhoriba singsu athuba matamda pithoknaba honaragani travel platform singi khuthangda flight ticket kakhiba passenger singi oinasu refund gi thabak thoram sing paikhatpa haure adubo aikhogi system da hariba passenger sing asigi mapung phaba waro sing laitabana maram oiraga khudong sadaba mayak narabadi passenger singna customer experience at the rate of goindigo.in ibira uhaidi harago passenger singda Indigo na nungaiba amasung ayan apal laitaba satok singi experience amuhana phanghanaba leptuna thabuk paikhali Indigo da miyamna semdok nabagi khudong saba pibibagi dabak thagatsari haike Marfuga taruk suba nupi lal ning sing thorong mari lenana pangthokpa ima singi lamjel chen ba haukhrai Gwal tabigi IDP ama laikhidre nongada relief camp ta leiba gwal tabi dagi IDP ama masage anaba amana maram oiraga garang laikhidraba IDP adudi nongthongbam rajen kawi masage sahi nifuni thoi sukhre nahan masage anaba amana maram oiraga hospital da pukhatpagi tangai fadaba leirabasu sel laitabana maram oiraga pukhatna leibadagi lamlai kendra MLA case ibomjana khudakta pukhalaga laikat naba hawraba matung da laikhidabane hadi Relief camp aduda laiba IDP singi maikaidagi laikhidraba rajin gi thawai kalhoba ngamdragasu lamlai kendragi MLA KS ibomjana achangba punama puthokani haiduna imung manungna layengbagi upai amata laitabagi awaba mayaknaduna mateng pangbibada laihoriba imung manung amadi relief camp ta leminariba inmate singda thawna ama piba ngamle hanasu phongdoknarakhi hairi